Hey guys, ngasi swai wari anauba amaga loinan lakchari ngasi gi wari ase matai manau ani khakki wari ni yamna interesting oiba wari ni wari asina houdingai da haukiba matambu miyam amutang punna ningsing minasi ai ngasi ai gi screen asida miyam da paukhum chalakke paukhum haibase karino miyam khangbiram yai matam amada ikhoi amana amada paukhum channai madugi answer haiba tai matau asum nai paukhum chanjarake answer adum yamna comment section da comment tawduna takpirau ngasi gi paukhum ase karino haibada ikhoi gi jab jungaga machum top taba amuka hanjana haige ko jab jungaga machum top taba posak ase karino haiba comment section da comment tawduna takpirau khangda ba yauraga su nakoi gi ahal laman singda hangu mokoi soidana khangbiram ba yauram gani aikoi gi phawra ba oja guru ama mana semba hidaga se adukki matik fai adukki matik kanai haibada khunai pumbana sonarami nomadi oja guru adogi manakta nupi amana laglaga mana haijabani ba mataw asumna aigi nupa ase matam amadadi aigonda yam thina nungsirami yam thina lu tawrami fajana wari sanarami adubu mana lanfamda chaluraga halakpa matungdagi aibu nungsibide fajana wari sanabide ungduna adum lei masi fanana magi hidak amatang sembiu oja guru aduda haijabani ba ai hanagi aigi nupa hana aibu nungsibiramba nupa ado madu ai pami haina masi hairaba kanda ngasai gi oja guru aduna haibani ba nangi se khara budi lui ado nang ai nagonda masigi hidaga se sembagi damakta posak ama mathau tai madu posak tu nang piba ngamgadra seni ba masi hairaba kanda ngasai gi nupi aduna haibani ba ai gi nupa bu hanagi mongum phangbagi damakta ai tauba yaba ai honagani kari pambage hayu ai pigani masi haibani ba hairaba kanda ngasai guru aduna haibani ba yengun masi phanana magi hidak sembagi damakta kai gi sam mathau tai na kai sa gi sam mathau tai na haina masi hairaba kanda ngasai nupi aduna haibana as madudi matau karamna prakni ludi lui he masi hairaba kanda masai gi nupi aduna ko kai gi sammase laubagi damakta mana chingda chatpani ba chingda chatpaga ching yobaga kai se unaraba kanda kai se na khonglak po ubadu nupi ase ki bani ba khamba ki bagi chang se dukki mati ki ha numit aduma halak leba ko halak laga ma numai nupa ado phabagi damakta hona dabati yadani mathang dumgi numit ta chatle ma se chatlaga laptak na yenge kai se adubu mathangi numitta su ngamdre ma halaye mataw asumna dum tawbadagi kai adu su gyan tare ba magi inak nakpada mi amadi dum leibagum mali haina mataw asumna tawbadagi nupi asina numit ki kai gi manakta chali nomagi sa yen khara pura ga kai do khara pijabadagi kai do ga moi ani ase yam thina close ore ba ko kai do no nupi adu ubada khongba chaba khotpagi leina hatpa khotpagi kaino leite mokoi ni se phajana nungsi chare haibadi luna leina re ko amana mabu phajan masak khangna re ko mataw sumna masak khangna re ba kanda nongmadi nupi aduna kai dogi masam mado puraga magi oja guru dogi manakta chatpani ba chalaga haibani ba oja guru nangna haiba kai gi masam mado sida leire hidak ado yam thuna semaga bibiu ai gi nupa bu hanai mongum pami haina ngasai guru aduna magi manak pada mai khara chak tuna leiba ko nupi adudagi kai gi sammado lauraga mai chak liba mai adugi mathakta thadara mai thadokibani ba thadok kanda ngasai gi nupi adu sawgale ina sukwana kai gi sammase paraga guru nangna oja guru nangna mai se yam lain thadokhiba masi hairaba kanda oja guru duna kai haire yabida oja guru aduna nupi macha aduda haibani ba asuk sathiba sa kai sa miyamna kinaba sa se nangi nupabu phanbagi damakta sam macha makak phangbagi damakta nangna suk yamna honaraga sa yen numit ki pijaduna maga manak naksin bangamle sa aduda minungsi phawan bangamle phawan bangamlaba kanda tanangna magi masamase purak laga lakpani masini nangi hidaga ibase aina nangon chingda ekhoi gi sam lauru chuain thabagi maramdi nangonda takpi ningbani tambi ningbani nungsiba khaktana nangi nupabu phan bangam gani nang nupana ungduna leiriba nanga mahausagum loina bugumna loina bidriba nangbu nungsi bidriba do nangi nungsiba khaktana madu phan bangam gani mabu nungsi biu luna tawbiu luna loina biu maduda khaktada nangi nupa mahausagum oirakani aikhoi masigi piklaba wari asida tamjaningai haibase karena akhoi gi yamna sawgonba mi meyam asu leiba maduda sawna mu wari sana roga amka hena wari wakai thokani amka hena sawna aduna khana seina pathokani ba sawgonba mi segisu hidaga se karina da moida fajana gyan ta na luna tawba luna wari sana biba maduda kakta moi gyan ta gani ba aloi bada oina wari macha ma kakta loisinjage yamna nungsiba wari machani haina balai aina di mabu thamoi sengna nungsi khi adubu mana di aibu mirai biramle nang khangraba
ꯅꯪꯅꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯗꯣ ꯃꯥꯅꯗꯤ ꯊꯃꯣꯏ ꯁꯦꯡꯈꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯕ? ꯀꯅꯥꯅ ꯈꯪꯉꯤ ꯅꯪ ꯈꯛꯇꯅ ꯊꯃꯣꯏ ꯁꯦꯡꯈꯤꯕ ꯑꯣꯏꯔꯝꯕꯁꯨ? ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯗꯨꯗ ꯈꯛꯇꯗ ꯅꯨꯡꯁꯤꯒꯗꯕꯅꯦꯕ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯎꯕꯤꯕ ꯐꯪꯒꯅꯤ꯫ ꯊꯦꯡꯅꯔꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯇꯝꯗꯣ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ꯫ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ꯫